ꯃꯇꯝ ꯑꯃꯗ ꯆꯥꯆꯥ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯃꯨꯅꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯁ꯭ꯌ ꯑꯅꯤ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯁ꯭ꯌ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ, ꯑꯃꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯩ꯫ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯟꯇ꯭ꯔꯤꯒꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯅꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯅꯤ꯫ ꯃꯨꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯃꯨꯅꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯇ ꯆꯠꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯕꯗ ꯃꯨꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯇꯤꯛ ꯆꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯆꯠꯂꯣ꯫ ꯏꯄꯥꯒꯤ ꯄꯥꯔꯤ ꯊꯣꯏꯕ, ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯣ." ꯃꯨꯅꯤ ꯑꯗꯨꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯏꯆꯥꯁꯥ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯕꯛ ꯈꯛ ꯇꯧ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ꯫ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯅꯈꯣꯏꯅ ꯅꯤꯡꯊꯤꯅ ꯈꯪꯅ ꯊꯕꯛ ꯇꯧ꯫ ꯅꯈꯣꯏꯅ ꯅꯤꯡꯊꯤꯅ ꯈꯪꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯈꯩ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯝꯂꯤꯕ ꯃꯍꯩꯁꯤꯡ ꯑꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯉꯥꯛꯅ ꯆꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯨꯛꯇ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯔꯕꯅꯤꯀꯣ." ꯄꯥꯔꯤꯒ ꯊꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ "ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯒꯨꯔꯨꯅ ꯇꯥꯛꯄ ꯇꯝꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯒꯨꯔꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯏꯍꯩ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯅ ꯆꯠꯀꯅꯤ꯫ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯔꯥꯟꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯖꯔꯣꯏ." ꯃꯨꯅꯤꯗꯨ ꯑꯄꯦꯟꯕ ꯄꯣꯛꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯃꯈꯣꯏ ꯑꯅꯤ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯅ ꯋꯥꯔꯤ ꯁꯥꯅꯩ꯫ "ꯃꯔꯨꯞ, ꯅꯍꯥꯛꯇꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯔꯨꯔꯅꯤꯀꯣ." "ꯃꯔꯨꯞ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯗ. ꯑꯩꯗꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯄꯥꯝꯗꯦ. ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯅ ꯄꯥꯝꯃꯤ. ꯏꯅꯤꯡꯇꯝꯅ ꯂꯩꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯩ." ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯔꯒ ꯆꯠꯂꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯨ ꯆꯍꯤ 5 ꯆꯨꯞꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯈꯛ ꯁꯛ ꯆꯨꯁꯨ ꯑꯣꯜꯂꯦ. ꯈꯖꯤꯛꯇꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯀꯩꯁꯨ ꯈꯪꯂꯣꯏ. ꯏꯕꯥꯅꯤꯗꯤ ꯁꯛꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ." ꯃꯥꯒꯤ ꯃꯔꯨꯞ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯃꯔꯨꯞ, ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ?" "ꯃꯔꯨꯞ, ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯅꯤ. ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯀꯣ." ꯏꯄꯪ ꯄꯪꯖꯕ ꯏꯆꯝ ꯆꯝꯖꯕ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯃꯔꯨꯞ, ꯅꯪꯅ ꯀꯣꯅꯨꯡꯗ ꯑꯩ ꯁꯥꯔꯒ ꯆꯪꯂꯣ. ꯑꯩꯅ ꯃꯔꯨꯞ ꯅꯍꯥꯛ ꯁꯥꯔꯒ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯆꯠꯂꯒꯦ. ꯀꯩꯁꯨ ꯈꯪꯅꯔꯣꯏꯗ." ꯃꯕꯨꯛ ꯐꯠꯇꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅ ꯈꯜꯂꯤ, "ꯑꯁꯤꯗ ꯇꯥꯅꯕ ꯑꯩꯅ ꯁꯤꯟꯕꯅꯤ." ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯃꯔꯨꯞꯀꯤ ꯀꯣꯅꯨꯡꯗ ꯅꯍꯥꯛ ꯁꯥꯗꯨꯅ ꯃꯇꯝ ꯈꯔꯇ ꯂꯩꯖꯒꯦ." ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨ ꯈꯣꯡꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯒꯗꯧꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯃ ꯎꯃꯪꯗ ꯂꯩꯔꯦ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯝꯕꯤ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ "ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯔꯁꯤ. ꯑꯗꯨꯒ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯁꯤ. ꯃꯤ ꯂꯥꯛꯂꯕꯗꯤ ꯂꯥꯛꯂꯤꯕꯗꯨꯗꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯁꯤ." ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫
ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ? ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, ꯏꯆꯟ ꯑꯅꯤꯕꯨ ꯀꯗꯣꯝꯗ ꯆꯠꯄꯤꯗꯣꯏꯅꯣ? ꯌꯨꯝꯗ ꯆꯠꯇꯣꯏꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯨꯝꯂꯝꯗꯕꯤ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ, ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯈꯨꯝꯂꯝꯗꯕꯤ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯃꯔꯨꯞ? ꯈꯪꯗꯦ ꯃꯔꯨꯞ ꯑꯩꯁꯨ꯫ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯌꯥꯎꯔꯤ꯫ ꯃꯔꯨꯞꯁꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤꯌꯦ꯫ ꯑꯗꯣ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ? ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ, ꯃꯤ ꯂꯥꯛꯄ ꯉꯥꯏꯈꯤꯁꯦ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯍꯪꯂꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ ꯃꯌꯥꯝꯅ ꯑꯁꯤꯕ ꯃꯤ ꯑꯃꯕꯨ ꯄꯨꯔꯒ ꯔꯥꯝ ꯅꯥꯝ ꯁꯇ꯭ꯌ ꯍꯥꯏꯅ ꯂꯥꯎꯔꯗꯨꯅ ꯑꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯔꯣꯝꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯈꯤ, ꯃꯔꯨꯞ, ꯑꯗꯣꯝ ꯀꯅꯥ ꯀꯅꯥꯅꯣ? ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯃꯍꯥꯖꯟ ꯉꯥꯛꯇꯅꯤ ꯍꯥꯏꯅ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯑꯁꯤꯕ ꯄꯨꯔꯛꯂꯤꯕ ꯃꯍꯥꯖꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯖꯟ ꯑꯃꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯗꯨꯅ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯀꯣꯅꯨꯡ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯆꯍꯤ 5ꯃꯨꯛ ꯏꯍꯩ ꯏꯁꯤꯡ ꯇꯝꯗꯨꯅ ꯂꯩꯖꯔꯨꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯟꯊꯕ ꯇꯧꯗꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯂꯩꯔꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯨꯞ, ꯅꯍꯥꯛꯇꯤ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯀꯣꯅꯨꯡꯗꯝꯅ ꯆꯠꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯅ, ꯐꯔꯦ ꯃꯔꯨꯞ, ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯃꯔꯨꯞ ꯁꯥꯗꯨꯅ ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯤꯡꯁꯨ ꯑꯣꯟꯊꯣꯛꯅꯔꯁꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤꯁꯦ ꯅꯪꯅ ꯑꯣꯏꯅ ꯀꯧꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯡ ꯊꯣꯏꯕꯁꯦ ꯑꯩꯅ ꯑꯣꯏꯅ ꯀꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯊꯦꯡꯅꯁꯤꯀꯣ ꯃꯔꯨꯞ꯫ ꯋꯥꯐꯝ ꯑꯗꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯁꯨ ꯌꯥꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯅꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅ ꯄꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯊꯣꯏꯕ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯂꯥꯛꯂꯤ꯫ ꯏꯃꯥ, ꯅꯍꯥꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ? ꯏꯃꯥꯗꯤ ꯏꯆꯥ ꯂꯥꯛꯅꯤ ꯈꯪꯗꯕꯅꯤꯅ ꯏꯆꯥꯅ ꯆꯥꯅꯅꯕ ꯀꯔꯤꯁꯨ ꯊꯝꯗ꯭ꯔꯦ꯫ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯤ꯫ ꯆꯥꯛ ꯑꯣꯏꯅꯅꯦ ꯉꯟꯇꯥꯅ ꯊꯣꯡꯂꯒꯦ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯄꯤ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯇꯝ ꯈꯔꯗꯤ ꯑꯩ ꯃꯔꯨꯞꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯤ꯫ ꯍꯣꯏꯗ, ꯍꯌꯦꯡ ꯆꯠꯇꯨꯅ ꯎꯅꯔꯨꯔꯒꯦ꯫ ꯄꯥꯔꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯈꯜꯂꯤ, ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯣꯏꯗꯅ ꯃꯔꯨꯞ ꯄꯥꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯝꯗꯧꯅꯤ? ꯊꯣꯏꯕ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯑꯁꯨꯝ ꯇꯨꯝꯊꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ, ꯃꯔꯨꯞ, ꯀꯝꯗꯧꯕꯒꯦ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗ ꯂꯩꯕ? ꯅꯨꯡꯉꯥꯏ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯩꯁꯨ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯑꯩꯕꯨ ꯑꯄꯣꯛꯄ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯃꯈꯣꯏꯗ ꯑꯩꯒꯤ ꯁꯛ ꯇꯥꯛꯇ꯭ꯔꯕꯁꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯅꯣꯡ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯈꯣ꯫ ꯑꯩꯁꯨ ꯏꯃꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯏꯄꯥꯗꯤ ꯀꯣꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯅꯤꯅ ꯎꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ, ꯅꯪꯁꯨ ꯍꯟꯈ꯭ꯔꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯩꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯩꯔꯒꯦ꯫ ꯊꯣꯏꯕ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯄꯥꯔꯤꯗ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯂꯝꯕꯤꯗ ꯄꯥꯔꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯏꯆꯜ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ, ꯉꯔꯥꯡꯁꯨ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨꯔꯣ ꯏꯕꯨꯡꯅ ꯍꯪꯕꯤꯔꯤꯁꯦ? ꯍꯣꯏ, ꯉꯔꯥꯡꯁꯨ ꯊꯦꯡꯅꯩ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯦ꯫ ꯑꯗꯣ ꯏꯕꯨꯡꯁꯨ ꯀꯅꯥꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯅꯔꯒ ꯂꯩ꯫ ꯑꯗꯨꯒ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯤ ꯀꯣꯅꯨꯡꯗ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯒ ꯂꯩꯍꯧꯔꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ?
ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯃꯥꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯁꯥꯔꯒ ꯂꯩꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯆꯨꯝꯕ ꯑꯣꯏꯕ ꯆꯥꯠꯂꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯈꯪꯗꯦꯗ ꯏꯇꯥ, ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯪꯉꯨ꯫ ꯏꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯣꯏꯔꯝꯗꯕ ꯌꯥꯏ, ꯑꯗꯣ ꯀꯝꯗꯧꯅ ꯈꯪꯒꯅꯤ? ꯀꯝꯗꯧꯅ ꯑꯩꯈꯣꯏꯗꯤ ꯊꯥꯖꯒꯅꯤ? ꯄꯥꯔꯤꯅ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯨꯗꯥꯡꯗ ꯇꯥꯔꯤꯕ ꯆꯥꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯎꯠꯂꯤ, ꯑꯗꯨꯒ ꯌꯦꯡꯉꯨꯇꯨ, ꯑꯁꯤꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯈꯨꯗꯥꯡꯗꯁꯨ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯅ ꯆꯅꯨ, ꯑꯗꯨꯒ ꯃꯥꯒꯤꯅ ꯉꯥꯟꯊꯣꯏ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯡ ꯑꯣꯏꯅ ꯀꯧꯒꯦꯀꯣ? ꯄꯥꯔꯤ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ, ꯑꯗꯣ ꯉꯥꯟꯊꯣꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯏꯁꯩ ꯁꯛꯄ ꯆꯠꯂꯤ꯫ ꯑꯣ, ꯑꯗꯣ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ, ꯑꯃꯨꯛꯇ ꯎꯅꯒꯦ, ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯩꯅꯣ, ꯅꯪꯕꯨ ꯑꯄꯣꯛꯄ ꯏꯃꯥꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ? ꯃꯔꯨꯞꯅꯅꯦ ꯅꯣꯡ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯤ, ꯑꯗꯣ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯩꯔꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯂꯥꯛꯀꯦ, ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯊꯦꯡꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯆꯅꯨꯗ, ꯆꯅꯨ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯌꯥꯝ ꯆꯝꯖꯕꯁꯨ ꯃꯥꯜꯂꯤ꯫ ꯈꯪꯗꯦ, ꯑꯣꯏꯔꯝꯗꯧꯕꯨꯗꯤ ꯃꯥꯜꯂꯤ꯫ ꯀꯃꯥꯏꯅ ꯅꯪꯗꯤ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯈꯨꯠ ꯌꯦꯠꯇ ꯊꯨꯡꯂꯤꯕ ꯆꯥꯒꯤ ꯗꯥꯛꯐꯝꯗꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯨꯠꯇꯁꯨ ꯂꯩꯕꯅꯤ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯅ꯫ ꯌꯦꯡꯕꯩ ꯅꯠꯇꯦꯗ, ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯅꯥꯒꯤ ꯁꯦꯅꯦꯛ ꯄꯤꯔꯛꯄꯗ ꯎꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯩꯀꯣ? ꯐꯖꯩ꯫ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯑꯃꯗꯨꯗꯤ ꯊꯤꯌꯦ꯫ ꯑꯦ, ꯅꯪꯕꯨ ꯎꯔꯕꯣ ꯐꯖꯅ? ꯎꯔꯦ, ꯉꯔꯥꯡꯁꯨ ꯊꯦꯡꯅꯩꯗꯨꯗꯤ꯫ ꯉꯥꯟꯊꯣꯏꯅ ꯄꯥꯔꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅꯁꯨ ꯉꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯊꯣꯏꯕꯒ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯇꯤꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯆꯠꯈꯤꯕꯒ ꯉꯥꯟꯊꯣꯏ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯎꯅꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯎꯅꯕ ꯑꯗꯨꯗ ꯉꯥꯟꯊꯣꯏꯒ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯒ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯎꯅꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯗꯦ꯫ ꯄꯥꯔꯤꯁꯨ ꯊꯣꯏꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ, ꯏꯃꯥ, ꯕꯥꯕꯥ, ꯉꯁꯤꯗꯤ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯊꯣꯏꯕ ꯅꯠꯇꯦ, ꯃꯔꯨꯞ ꯊꯣꯏꯕꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨꯅꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯀꯅꯥ? ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯃꯥꯅ ꯀꯝꯗꯧꯅ ꯊꯥꯖꯒꯅꯤ? ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯄꯥꯔꯤꯗꯨꯅꯤ ꯏꯃꯥ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯈꯨꯠꯀꯤ ꯈꯨꯗꯥꯡꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯦ꯫ ꯃꯥꯅꯤ, ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯈꯨꯠꯇꯗꯤ ꯇꯥꯗꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯪꯅ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯄꯥꯔꯤꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯊꯣꯏꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯗꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯇ ꯆꯥ ꯃꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯄꯥꯔꯤ, ꯇꯥꯕ꯭ꯔꯣ? ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯊꯣꯏꯕꯗꯨ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯅꯤ ꯈꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯃꯥꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤꯗꯣ꯫ ꯏꯆꯥꯅ ꯑꯄꯥꯝ ꯄꯥꯝꯗ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯈꯜꯂꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯅꯗꯨꯅ ꯍꯌꯦꯡꯗꯣ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯃꯔꯨꯞ ꯊꯣꯏꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯣ? ꯀꯨꯏꯔꯦ ꯃꯥꯁꯨ ꯎꯈꯤꯗꯕ꯫ ꯍꯌꯦꯡꯗꯤ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨꯗꯅ꯫ ꯆꯍꯤ 5 ꯎꯔꯨꯗ꯭ꯔꯦ, ꯃꯁꯛꯀꯥꯗꯣ ꯂꯣꯏꯅ ꯑꯣꯜꯂꯝꯃꯅꯤ꯫ ꯊꯣꯏꯕ ꯃꯇꯣꯝꯇ ꯈꯜꯂꯤ, ꯅꯃꯥꯡꯗ ꯂꯩꯔꯤꯁꯦ ꯊꯣꯏꯕꯅꯤꯍꯦ꯫ ꯅꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯤ ꯎꯕ ꯐꯪꯉꯔꯣꯏꯗ꯫
ꯑꯩꯅ ꯁꯤꯗ ꯂꯥꯛꯇꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ. ꯀꯩꯗꯧꯔꯦ? ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯣꯛꯂꯤꯕꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯇꯨꯝꯅꯤꯡꯉꯛꯑꯦ. ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ. ꯊꯣꯏꯕ ꯃꯊꯥ ꯁꯥꯔꯛꯏ. ꯑꯩꯅ ꯁꯣꯝꯗ ꯃꯥꯒ ꯎꯅꯗꯅꯕꯅ ꯁꯤꯜꯂꯤ. ꯄꯥꯔꯤꯗꯨꯕꯨ ꯀꯃꯥꯏ ꯂꯩꯔꯤꯖꯥꯠꯅꯣ? ꯃꯥꯅ ꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯔꯛꯂꯅꯤ. ꯃꯥꯁꯦ ꯍꯥꯠꯇꯣꯛꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯃꯥꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅꯗꯤ ꯌꯥꯔꯣꯏ. ꯃꯥꯁꯨ ꯑꯩꯁꯨ ꯅꯤꯡꯊꯤꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯍꯩꯁꯤꯡꯂꯕ ꯉꯥꯛꯇꯅꯤ. ꯃꯁꯤ ꯃꯅꯤ ꯈꯛꯇꯅ ꯉꯝꯒꯅꯤ. ꯑꯩ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯊꯣꯏꯕ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯠꯅ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ. ꯃꯅꯤ ꯄꯥꯔꯤꯒꯤ ꯌꯥꯝꯅ ꯂꯨꯅ ꯊꯝꯖꯕ ꯃꯅꯥꯏ ꯑꯆꯥꯟꯕꯅꯤ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯅꯤꯅꯤ. ꯃꯅꯤꯅ ꯊꯣꯏꯕꯕꯨ ꯄꯥꯔꯤꯅꯤ ꯈꯟꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯊꯣꯏꯕꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯝꯃꯤ. ꯃꯅꯤ, ꯍꯌꯦꯡꯗꯤ ꯅꯪ ꯊꯕꯛꯁꯦ ꯁꯣꯏꯕ ꯌꯥꯗꯦ. ꯃꯥ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯌꯥꯝꯅ ꯊꯥꯡꯏ. ꯐꯅꯤ, ꯑꯩ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯥꯕꯨ ꯃꯤ ꯅꯦꯛꯇꯨꯅ ꯐꯥꯍꯜꯂꯒꯦ ꯔꯥꯖꯀꯨꯃꯥꯔ. ꯁꯦ, ꯅꯪꯒꯤ ꯑꯆꯤꯟ ꯑꯀꯣꯝꯗ ꯁꯤꯖꯤꯟꯅꯖꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤ ꯃꯅꯤꯗ. ꯂꯣꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ. ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯅ ꯅꯤꯡꯊꯧꯗ ꯍꯥꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯗꯟꯗꯤ ꯐꯪꯒꯅꯤ. ꯄꯥꯔꯤꯕꯨ ꯍꯦꯛ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯀꯅꯤ. ꯊꯣꯏꯕ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩ. ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ. ꯑꯌꯨꯛ ꯑꯉꯟꯕꯅꯤ. ꯄꯥꯔꯤ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯗꯣ ꯃꯟꯇ꯭ꯔꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯂꯥꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯟꯇ꯭ꯔꯤ, ꯀꯔꯤ ꯂꯩꯔꯦ? ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯉꯟꯇꯥꯅ ꯂꯥꯛꯄꯗꯤ? ꯊꯣꯏꯕꯁꯤ ꯃꯁꯛꯁꯦ ꯑꯣꯜꯂꯝꯃꯦꯗꯅ. ꯀꯌꯥꯗ ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯖꯔꯤꯕꯅꯣ? ꯃꯟꯇ꯭ꯔꯤꯗꯣ ꯃꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ. ꯋꯥꯐꯝ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ. ꯍꯥꯏꯌꯨ ꯇꯥꯁꯤ, ꯅꯪꯒꯤ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯕꯒꯤꯅꯣ? ꯏꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯁꯦ ꯍꯪꯒꯠꯆꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯅꯕ ꯌꯥꯊꯪ ꯑꯃꯠꯇ ꯄꯤꯕꯤꯌꯨ. ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏꯁꯤꯡꯗ ꯄꯥꯔꯤꯕꯨ ꯀꯧꯅꯅꯕ ꯊꯥꯈꯤꯔꯝꯃꯤ. ꯃꯍꯥꯔꯥꯅꯤꯁꯨ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤ. ꯊꯣꯏꯕ ꯃꯅꯥꯏꯁꯤꯡꯒ ꯂꯥꯛꯏ. ꯊꯣꯏꯕ ꯄꯥꯔꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯂꯩ. ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯅꯤꯡꯊꯧꯅ, ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤ ꯂꯥꯛꯂꯦ. ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ. ꯃꯟꯇ꯭ꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯏꯆꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨꯅꯤ. ꯃꯟꯇ꯭ꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯟꯇ꯭ꯔꯤꯗ ꯍꯪꯂꯛꯏ. ꯃꯟꯇ꯭ꯔꯤꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯊꯥꯖꯔꯝꯗꯦ. ꯅꯤꯡꯊꯧ ꯃꯁꯥꯃꯛꯁꯨ ꯊꯥꯖꯔꯝꯗꯦ. ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯄꯥ ꯃꯟꯇ꯭ꯔꯤꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ. ꯄꯥꯔꯤꯕꯨꯁꯨ ꯃꯥꯅ ꯉꯥꯡꯂꯝꯃꯤ. ꯄꯥꯔꯤ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯗ ꯑꯁꯦꯡꯕ ꯍꯥꯏꯔꯝꯃꯤ. ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯄꯥꯔꯤꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯣ? ꯑꯩ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯁꯦꯡꯕꯅꯤ. ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯏꯁꯛꯁꯦ. ꯆꯍꯤ 5 ꯈꯛ ꯅꯈꯣꯏꯒ ꯎꯅꯔꯨꯗꯕꯗ ꯅꯆꯥ ꯑꯩꯒꯤ ꯁꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯥ? ꯄꯥꯔꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅꯗꯤ ꯊꯥꯖꯕꯤꯔꯝꯗꯦ. ꯅꯤꯡꯕ ꯀꯥꯏꯅ ꯄꯥꯔꯤꯅ, ꯐꯔꯦ, ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯈꯪꯕꯤꯕ ꯃꯤꯁꯛ ꯑꯃ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯄꯥꯔꯤꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯃꯥ, ꯅꯆꯥ ꯆꯠꯂꯒꯦ. ꯑꯩꯕꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯕꯤꯔꯛꯄ ꯒꯨꯔꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ. ꯃꯍꯥꯛ ꯈꯛꯇꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯒꯅꯤ. ꯊꯣꯏꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥ ꯊꯣꯏꯕꯕꯨ ꯁꯥꯎꯔꯝꯃꯤ, ꯋꯥꯔꯧꯔꯝꯃꯤ. ꯄꯥꯔꯤ ꯂꯝꯄꯥꯛꯇ ꯉꯥꯟꯊꯣꯏꯒ ꯆꯅꯨꯒ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯉꯥꯟꯊꯣꯏꯒ ꯆꯅꯨꯒ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ. ꯉꯥꯟꯊꯣꯏ ꯀꯞꯇꯨꯅ ꯄꯥꯔꯤꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯄꯥꯔꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯒꯦ. ꯃꯍꯥꯔꯥꯅꯤꯅ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯂꯧꯅꯝ ꯍꯩꯕ ꯃꯉꯣꯟꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯅꯔꯛꯂꯤ. ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦ. ꯄꯥꯔꯤꯁꯨ ꯉꯥꯟꯊꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ.
Nganthoi, nahak aibu ngairamko. Aibu takpi tambirakiba aigi gurugi manakta chatuna wafam ase tamlugi. Mahak khaktana aibu masak khanglamgani. Pari, ai nangbu lakpa ngairamgi. Ngasi haiba numit asidagi ai isai sakpa chatlaroi. Maharanigi manakta su amuk hana chatlaroi. Nangbu halakpa ngaiduna leiramgi ko pari. Nang adumna tawgunu. Nangna chatrabadi Ima Maharanina nangbu chaibi chaitheng pibigani. Nang chalo chattaba yade. Nganthoi, nang konungda chalo. Nganthoi kaptuna chenkhirami chanuna. Pari, nganthoi gidamak kemta khalunu. Nangi chakataba thabakto chaluru. Ai nganthoi bu senaramge. Pari sunungaitana magi gurugi manak tamna laklami. Tanja aduda sagona chelakpagi makhol tarami. Pari magi lirung tendu chetna paiduna khoilai leiduna yengi. Arapada sagol tongduna magi maikai tamna lakliba adu ubada pari chatlambadu leptuna lei. Lakliba misak adu atai kanasu natte manini. Mani ubada pari harauna kauri. Mani su pari bu ubada kablai. Rajkumar Pari, ai nangi khongul liraklibani. Mani thoibana pari bu hatnanaba tharakpani adubu magi asengma mapu pisak piklingaidagi pulaklaba nungsina loina rakhiba pari bu karamna hatlugani. Rajkumar, aidi nahakpu nangi marup thoibani khanduna hatpalakpani. Adubu nahakti aigi asengba Rajkumar oiduna leiramne. Mani, marup thoibana aibu halucho haina tharakpra. Pari du thoibubu waraurai manina. Rajkumar se sagola se puduna chatkro. Aidi konungda hankhrage. Mani, nangkhum thoibada hayo. Aise nangna hatkre haina mana hanglaklabadi. Nangna kadaida chatoino? Ai yam thuna amuk lakani. Ai chatlage mani. Nangsu hankro. Ase haiduna sagol tongduna magi gurugi manak tamna chatki. Numit nini chupna chada thaktana magi gurugi manak tamna lai. Magi guru chachagi manak hek yobaga Parina mamitagi mapi tana thokiba thaudoksing adu tamlami. Chachadu sauna Parida hairai. Aigi achanba sisyamakna asumna phattaba wakhal chenba khangani do ngasidi. Pari chasi haujingma konung tamna chasi. Pari makhoi anidu konung tamna amuk lakli. Makhoina amuk konung tamna lakpada numit humni changlaklami. Konung hek yobudadi konung adu miyam tinduna leirami. Mani pari ubada chensilaktuna hairaklami. Rajkumar, ngasi thoibagi luhongbani. Kanaga? Nganthoiga. Chachado asawbu sakphamda konung tamna changlai. Pari su nganthoi luhongdaure tabada khoirang khoisaunana changlai. Ningthau wanglen muni chacha ubada harauna munida. Munidev lengsinbiro. Nakalda ningthina phamduna lairiba thoibada yengdaga. Pari, thoiba, nakhoi animak aigi mangda phamlula. Ningthau aduna karino muni ngasi ichagi luhongma numit asida karino tawribasiba. Iningthau, nahakti una mit tangbuga chap manarabani. Nahak makna pokchaba nachamaksu masak khangba ngamdaba. Yengu, namangda leplariba ase nangi nacha karambano hayo. Ningthau Maharani pari amadi thoibada munna yengi. Lairiba miyam adusu yengi. Pari amadi thoiba masak haifet loina manaba aduda pari ni thoibani haiba khanglamde. Ningthauna adumak thoibabu magi macha pari ni haina hairaklammi. Munina Maharani da amuk hangba matamda Maharani du karimata pakhum piraklamde. Tanja aduda nganthoi changlaktuna asumna hairaklammi. Iningthau amadi Maharani gi maphamda asengba chumada ai haijage. Ima Maharani, nahaki nachanupagi maphamda karigumba khudam changdam amata leitabra. Nganthoigi wahai aduda Maharani du munna khali. Mikup kharagi matungda Maharani magi yetki khudang aduda yenglai. Khudang aduda thungliba chagi dakpham asi magi macha parigi makhutasu thungbani haiba asi haujikta da khanglaklami. Thoiba chenpham leiraroi khangladuna asengba achumba hairaklami. Ningthau amadi Ima Maharani, asengmani ai pari nate. Nakhoigi asengba ichadi mahak asini. Aina ningthau amadi marup parigi punsi mahingbu pamlubana phattaba wakhal chenduna aina longnom tawduna mafam asida pari saduna laikhibani. Aigi iralse amuktang dingakpiyu.
ꯃꯍꯥꯔꯥꯅꯤꯗꯨ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯗꯥꯛꯐꯝ ꯑꯗꯨ ꯌꯦꯡꯏ꯫ ꯃꯆꯥꯅꯤ ꯈꯪꯂꯕꯗ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯅ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤ꯫ ꯃꯥꯅꯤ, ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯅꯤ, ꯏꯃꯥꯒꯤ ꯄꯥꯔꯤ." ꯄꯥꯔꯤꯁꯨ ꯀꯞꯂꯛꯏ, "ꯏꯃꯥ." ꯉꯥꯟꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯈꯜꯂꯒ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯊꯣꯏꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ, "ꯉꯥꯟꯊꯣꯏ, ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ." ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯆꯦꯟꯈꯤ꯫ ꯄꯥꯔꯤ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯨꯅꯤꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ, "ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯁꯣꯔꯒꯨꯝꯕꯅꯤ. ꯅꯍꯥꯛ ꯂꯩꯔꯝꯕꯒꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯩꯕ ꯐꯪꯕꯅꯤ." ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯨꯅꯤꯕꯨ ꯀꯣꯅꯨꯡꯗ ꯂꯩꯔꯣ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯨꯅꯤꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯄꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯒ ꯄꯥꯔꯤꯒ ꯂꯝꯄꯥꯛ ꯑꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯄꯥꯔꯤꯅ, "ꯅꯪꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕ ꯌꯥꯔꯝꯃꯤꯅꯣ? ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯃꯤꯕ?" "ꯂꯨꯍꯣꯡꯕꯗꯤ ꯌꯥꯗꯦ. ꯑꯗꯨꯃꯛ ꯅꯈꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯣ ꯍꯥꯏꯔꯝꯃꯤ. ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗ ꯄꯥꯎ ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯝꯃꯤ. ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯀꯞꯄꯤ. ꯆꯅꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪ ꯂꯥꯛꯍꯧꯔꯦ ꯇꯥꯕꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ. ꯑꯗꯣ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯊꯣꯏꯕꯒ ꯂꯨꯍꯣꯡꯉꯦ?" "ꯂꯨꯍꯣꯡꯉꯣꯏ. ꯂꯨꯍꯣꯡꯕ ꯇꯥꯔꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯗꯤ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ." "ꯍꯩꯍꯩꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ." ꯉꯥꯟꯊꯣꯏ ꯄꯥꯔꯤꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯒ, "ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ?" "ꯈꯪꯗꯦ ꯑꯩꯁꯨ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ?" ꯄꯥꯔꯤꯒ ꯉꯥꯟꯊꯣꯏꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯄꯥꯔꯤꯒ ꯉꯥꯟꯊꯣꯏꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯔꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯗ ꯃꯥꯅ ꯄꯪꯂꯨꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯅꯪꯂꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫